Yangkarna khumdringai sananuna tapoktuna khumlai. Sananuna mama khoi atangi marup ngaktane Yangkarga su khangnaba. Jenana oh icha singdi kadai da kari tamlino. Sananuna mama Negrimsta medical tambane. Jenana oh yam phaine ado atangdi asomda furit yenghobani ne. Sananuna oh kono ina thingarage adudi mama akoi su thabak lehori chatkrage. Jenana phare phare chalo ko. Sananu su chatkirami atang lehowi haiba asomda Sananu su ure. Atangna nupi gi furit nananduna yenghobado. Yangkarna hairakpa wadda atangna tawriba acting duga Sananu di haifam kangdana mathanta sauning bada loire. Shopping tawga loiraga atang hoisu karigumba khara chakhinaba haiduna changlai. Sananu hoisu famlibani adubu atang hoinadi Sananu famlibadu udre. Sananu nasu kauraktre. Jenana mathang Manipur tholakpadadi imau nupi masak yengba tariye. Atangdi Jenagi mataudo ikaibana mamai thampham khangdrabani. Yangkarna as irang phaye ima nangse. Jenana irang phaba nattene imau oiduinina yengningbagi wanine. Atang indomchadadine kaisu ikaiganu ko. Sananu di sanariba wariduna hena achakpa maidagi heibaga chap manakre. Hostel da halaklaga mathanta isau panglangda langjari. Arona pakte he kaino nang marolama mina matugi dress leicharaga nangna turyamna chaklidubu kaikino. Sayalina as kaisu hinjina khalunu basana. Sananuna sidabu kamaina chaloidono as itai magi furit yenghobani kaina Yangkarduna marolama I karaktana hujikko aisu yumda thoklaga kok namdana chensinni ko. Arona is ibe manangse aki bawa yang ngangida. Sana aroda mamit pera bieng laga. Aro nang pepe ngangnu ko nangonda loina tanyarakani hujik. Arona is ngambire da. Asi hairam laga arodi dress hongtokpa hawi. Aro mathanta soli. Kari nupine kya side. Ladiki wakhal nongmata khandemi. Nupa da tawlaine kaya ngamlino yeng. Hek pukminaba masega koinariba nupa asibu. Munge kaina khaliba koksi angakpani he. Managa doctor oirakanda mangonda layengbaga yaba nateko. Asinabu kamaina selection tawrulino khangdemi. Nongma hawkhibana atang tholakpagi numitsu yaurakle. Santlendi University chataba yadaduna atang thunglagadaba numittu chatkre. Santlen su atang uningbana thamoidu mathum marang hauribani. Yum hek yaubaga Santlen uraroi khalubada atang bit ama yaw khidre. Pung 13 gi flight ta atang Manipur da thunglare mayum yaurakle. Rita su mainung oknaba thorang tawduna leirami. Ritana khongai ko maiga okhisi mai okladuna manungda changlai. Ritana uina urudabnara kaino aigi sanupa se hakchanga yam pharamkhre da tawrise. Loyana ise mama angang se chaklama mani chakhana chathoknaba tawsine. Ritana atang nangbu chakhana chage haibra natraga iruhana luge haibra. Atangna chakhana chathoklase. Chakhumda chak chanaba tawri atangdi masadu ihei haningdabagum tawri. Ritana chak thina nachedusu nang laklani haibagi yam harauzarambani. Ada university chatta yadrena tanna chatkibani. Atang mathanta momon nokchai chak thiba loiraduna chaba haure. Loyana lafudharo kanghaudo hana chawko atang. Ritana ironba budi kanghau na hena nangna pamena nache na ngaurambani. Hoi mai haide atang kanghau du kotharaga chaba hawi. Chak chaba toklaga atang magi kada changlaktuna hippi firol su hongdokte matu udabagi pura mood off oikre tawrise. Rita changlakpada machanupana firol hongdaba makai iplambadu ubada ingangakle. Ritana kaidorage nangbo nasado ihei haningdana ui nasa nungaitabro nangbo. Atangna kaisu tawdeda ma sum waye na ngaktang hippani. Ritana ihe hipkisu napinarolga si honglaga hippune. Makadagi Loyana Rita bu kaurai. Ritana hei napinarolga du hongdoklo ko. Rita su kumkre makada. Ritana kai haige moi pabo. Loyana ibemado pung amada natrane lawba laona hairambado. Ritana mane. Loyana aidi chatholani nang chaluro ko. Ritana hoi. Loya thokkibaga Rita su chatnaba mafimaro loisali. Loiraga tholakpada atang phamduna leirami. Atangna kaidano. Ritana nachedo lawbiruge tawbanine. Atang ngaktang tumina lei. Aduga atangna ai chalurage dudi. Ritana hei nang wai haidaine ai adum chalurage nang potha horo. Atangna as wad he kaisu chalurage. Asi hairaga gari shodu paiduna thulai. Ritana
masi angang sidiba. Santlen su lawba lakpa ngairi gate Dev na Santlen akoy thinbiram lagi dana. Santlen na Dev yarani da lawba laklani ado Dipti sidi thinbiramo. Dipti na nang yaudadi talihe. Santlen na kidawgi haisibu. Bisona siya yam diman ga sai ne nathanda chachaw ibema. Makhoi pulab leptuna wari saduna lairi. Dev ka wari saduna lairamba ubada atang di hingare tawrise. Makhoi na lepliba mapadu gi mamangda gari du fat kamjili. Atang ubada Santlen momo nokjai atang na kakhalo haibagi ingi tawi. Santlen na ai loba lai chalage ko. Dipti na no heroro sibo. Santlen na as nang sidi chalage ko. Dev ai halamage ko biso chale he. Santlen atangi gari da kakhatuna chatkre. Dev ti tumina du magyengdu na leihore. Gari manungda atang na pikru nang mi siam usitrene ko. Santlen na yorakpaga isawana thadari sibu kamai tawbano. Atang na aina pulanu haiba miduga hekta pulise kaigino ha. Hek yorakpaga nangudabagi khoidau sagolingai da amuk asi nupasiga leirammineba. Santlen na as nang sidiba chumna sungwari sharambane. Atang khon kan khalai chamna oirasu aina yadade yadre khangabra. Santlen na hoi base ado aigi kai leirakya. Atang na kai leiraktoino leirakte amta. Santlen na I asing kisu leirakro haise. Atang na leirakte ado achapo charusira. Santlen na kadaida. Atang na chafamda. Santlen na as charagumse yumda halase. Atang na nangdi aina bu hairdi yarunu ko chahi ama unarudre khara nungsige tawbase yaroidawri nang. Santlen na charasu yum yoraga kona charaseba. Atang isau langla ha yare bema. Walanga amata ngangkidre atang di sauri ni kaina tumina laikre. Santlen na wa hairasu khumdre. Numitugi numidangi matamni numidangi chak ising charaga atang su tumba changkre. Atang laklabani na Santlen su magi kada tumle. Makada tabak inkhang loisilaga tumnaba karakli Santlen su. Kayaw baga message ama lai. Aina lairak puritudagi ama lilo aduga mathakta karo ay ngaire ko. Message tu paraga Santlen mathanta noi. Atang na lairak purisingdudagi ama khalaga liladuna thonga silaga mathakta karai. Atang su famduna ngairami. Santlen su saklaktuna tumina fami. Santlen da yenglaga purito yampakchayi nangonda. Santlen mamaidu nontharaga tumina noi. Atang na tablapna kuire ko samainaga famina dabase. Santlen na kuire. Atang na nasigi numisine aina yang wana ngairaklise adubu waraswana yorakle ko. Asi haiduna tunglomdagi Santlen gilengjumda koli. Santlen na atang nang lairikana honaw ko. Atang na honage ado ay nangonda wa matamgi dawramnine. Santlen na kay wano. Atang na adane hawdongi maithongbu ngamjabi nupi ma thingnari. Santlen na kay haino nangidudi hawdongi maithongbu ngamjabi kaina. Atang na ikaiba yam khangdiye nupido aduine. Santlen na kamaina thingnariba ingondadi nahan kay haidaba. Atang na yumda thoklaklaga fajana haige tawba nupido doctor tambagi lakpane mamingna Sananu kawe. Santlen ngaglap atangda yenglai aduga mathanta tapna soli Sananu haiba. Atang na kaidorage. Santlen ha kesu tawdi koi nanausu doctor tambane maming Sananu su kawbane. Atang na noi nanau nu pido iramni ko. Santlen na oiramoy he koi nanaudi Guwahati da tambane. Atang na as lakpada ngairi amuga hanbagi matha saba hore daidi. Santlen na mi oidri faudi khara waba tare dana. Atang na nangga lapnaba sinine aina yang warise. Santlen na punsigi lapnaba sunati lapnarasu uningba matamdadi adum uba fangnari sidi. Atang na adubudi asi haiduna amuka hena chetna konchili. Santlen su chetna konchilai. Asumna matam khara hawkare yohaningba matambu na ngaibada waba yohaningdaba matambu na thuna yorakba taibangi machatnido nongma hawkhibana atangi suti matam suloiduna chatpagi matam yorakle. Atang chatkadaba numitni mafamdo thadoklaga chatkani khanbada atang mathawai wajaribani adubu chatabadi yadabanina atang su amuk silongda chatpada matare. Nong mahauki nini hauki matam di khamba yada asum chatki thabum kaya su haukare kumja kaya su loisilakle.
lapna tamnaraga heli nungsiba hainabado atang amadi Santlensu masa masagi mathauda mai onsilingai toina pau phaunabasu tawkhidre adubu thamoi anidi amana amada lepnaduna leiribani atangsu mark wangna 12 loisile Silongda adumak study makha tawre Santlensu master loiduna PhD tawrami Santlensu mana pamjaba pandam adumak phangnaba haiduna kanna honajari Sahi kharagi matungda atang graduate loire matam sifawada sananudi adumak atangbu pamjari nungsijari atangna mabu nungsibirakpa ngaiboina result kasu time pass oina nungsinari atangna Silong thadoklani haibase sananusu tare Arona ibema asukuiba sahi manga tarukse nongmata fawga nangonda ningthi nungaina loina khidaba nupasida nangna adu yamna hope thamlidu kaigino Sayalina yare atangi wakhaldo nangi nakoktagi delete tawkhro result ka dum nungsinaro Sananuna ha sahi manga sida aina mabu kyam tanajaki masu khangfam thoklibane adubu khangbidre phare but aigi nungsibase asimadi phongdokhini yam khaba khatrik khaba minok ama noklaga ai sananune ai mangonda namdana leini by any means ama hekta tawraga atangse aigi oigani ai khaktagi sananu ai khaktagi Santlen gi oiba kaidongnungda yaroi chahi ama mukti walidana aina mafam sida laiki gadaba chahi ama sida khoichega nungsinaba yaba nungsina jasanu adubu aina mafam sidagi hek thokhibaga ai namdana mangonda chengani Arona karigumba nangna intern tawringai atanga noi chega lohongkhradi kamdauba Sayalina iwa oigi khalambadai itai ondoira Sananuna phana lohongsano macha leira fau ai mangonda leitana ti tokloina Arona wakhalda mathanta khanjai atombigi machanina mamagi sajat lawi haiduna atangna mayumda thoktringai Sananuna atangbu amuktangdi unasi haiduna request tawjaki atangsu Sananu ki nature du iching chingnabadagi unararoi khanjakibani adubu Sananuna haimanbadagi last oina Sananu bu unaba laki Sananuna chatpa tare ne ko atangna chatpa tare nangdi walam kini ko Sananuna tangai fadana chahi ama mukti lekhiba tari mapam sida atangna after 2 years Miss Sananu se Dr. Sananu onkiba tare ne ko Sananu nokfetawi atang aina nangbu ngasi unasena kauribase nang karigino khangbra atangna nangna maram suhaidana kamaina khangdoino aidi Sananu atangda munna yenglai nupa oirabasu Sananu ki mityengdo atang tujungba faurami thamoida akibasu faurakli mityengdo hainadaduna atang mamaidu fatlai thoi atangda nakna changsinduna fammi Sananu atang hainadaduna chathoi aduga hairai atangna nangna haini haibado karino hairo ai hayengi preparation amta tawramdri thengkrani ba Sananuna aidi koithokpa haiti hainingba wada sat dongdong aknani atangna hayune Sananuna I love you atang juice thaklamba atang juice tu khanga hai lokhuna khuna Sananuda mamitu laukthok yenglai Sananuna amu makha tarai atang aigi proposal se nangna accept tawbige tawbiroi haibadi nangi wakhalne adubu nupi oibi aina nupi oibi gi ikai ki hundoklaga nangonda nusi haidaklibase nang wakhal khanpham di thokpani Sananuna hairakliba nganglakliba wa mayam se tabada atangdi pungangakle maya kaduna tari Sananuna nanga ahanba police bazar da thengnakiba numito numitudagini aigi thamoida nangbu lachaba horakibasu chahi kayano aina nangi wakhalda ngaujakibase atangna marak thalai atangna Sanano aina mamangda su haikrabadudi aigidi girlfriend lai haiduna aidi nangbu icham chamna marup amagum khanba natana atopa ehenba wakhal karisu khangiba laite aigi punsi sidi aigi thawai makni khanjaribi Santlen mahakhaktagine wahi sitabada Sananu ikai nungsi yanai saubusu sauningli mathanta mabuk nungda khanjai oho iche nangna aigi punsida asuk yetlaba ko phai aigi punsida khurau thangliba nangse aigi itik khanghan batare dana Sananuna amukum lai atang madudi nangi wakhalne phai nangna nangi nungsibi mahakta adugyam nungsibi bado nupidugi laibak fabane aisu aigi thamoi nungda adumak phongdoktuna thambase maichak ama oire aduna aigi nungsiba simadi phongdokjabane atang ngasi haiba numisidagi aina nangbusu aigi marup amani haina khalage ado Manipurda tholakkandasu punsiko nangi nungsibigasu aiga sakhangnaluko atang hoi yaye khangnahange atangdi apangjawnina Sananuna jinbalda faribase karigino haiba khangjaba natedo Sananuna nangsu hayengi kemta loisilamdri haibanina halasira atangna hoi yaye Sananuna atang safe journey atangna thanks asumna makhoi ani kainare
Atangsu Manipurda thunglare handakti Jena Yankar amadi Sundarsu punna thorakle. Atang thunglaba numini 12 loikibadagi atang amuk hana Manipurda tholakidrabani. Chahi ahum marigi matungda magi thawai oiribi Santlen urani khanbada thamoida haifam tofam khangdaba ihul kayana pik thallare. Santlen su adu mangai kuina uba phangludraba nungsiba magi nungsi saktambu ujarani khanba mikupsidadi thamoiga mathum marang haurare. Airport loyana okpadi chatkre adubu laklabra haiduna geta mangak thangatuna yengbada awaba amadi oiredo. Ngaihaki matung atang thunglare gari makhol tabada Ritana hairei. Ritana Bema chalo yorakla male khabar do puraga thoklo mayoknaba. Santlen su khabar do pairaga parap chenthoki. Atang ubada hainaba naide irang pubi chinbaldu mathanta nokchakhi. Atang su noklai Yankar su Santlen ubada noklai. May okladuna pulap changlai Jena hoi su mafam sida pulap chak charaga hankinaba haiduna pulap chak langledo. Ritana noi ngai bada ai chak lambana loire chak chathongnaba tawsidana. Jena na ai phane amta hongkhige se hana. Yankarna nangbu phane satpa haidibra. Yankar gi wa tabada mayamdu wa launa noi. Loyana mama chango chak ising thangdokluro moisu amuk hanba thengkhini. Ritana hoi Rita amadi Santlen na chak ising langli Jena su changlai. Jena na iche magi mingdo Santlen haiba natro. Rita na hoi mane. Jena na ma lairabani na phanayam di iche komlamani. Rita na phanayam nati pungkom komleda thaba inkhanga amata sudre ngasi tabu mayam gi langbado mathanta warani haiduna mateng pangbirabani. Atang di Santlen na chatpa khudingi mamit ani duna tana yengli. Mayam pulap chak ising jaminaba loiraduna Jena hoi su sakhinaba tawre. Sundarna atang posa singdo yengo kari yaurigedo. Atangna kaisu yaudrada kaka. Yankarna yengo fajana horena mukhoida henjilamadi urau thorawrakani. Atangna henjilamagana nangna amuk thilau ko. Yankarna ngamjadre lamsinadi yam naknabanina ko. Sundarna noi anigi maraido kona yanaro khoidi amu haidaraga lehaubanina fai. Tamo amu haigalakpa thengkhini. Ritana se chatnaba tawro kona matang charakanda amu chak pulap chasi. Chatnaba haiduna moisu gari da kakhatkre. Rita atang Santlen su thindokpa thoklai. Jenana bungo lawone thengene. Yankarna hoi he lae he. Santlen gi nakong maya da changsilaga tumina idaima chalukhige. Santlen ngaglap Yankar da yengi Yankar su noksilai masu handana noksilai. Sundarna itema chaluki ye ko. Ritana chalo ko. Jenana iche chale he atang Santlen chale ko. Yankarna machobe dada che chale he kona mu yen ma phai chikminasi. Atang na Manipurda thokiba hapta ama fakhre sananu su khanglibani Santlen na leiribadu atang gi yumni haiba. Yum amatada makoi ani leiminaraga toromgadaba drisa sanaramgadaba lila mayam du khallubada sananu di kala khamanbagi mairina masadu pumchak thekle. Mafam sida laiba yadre. Sananu Aromika Sayali lairik pari haibagi wani. Sananu di lairik mayek tufa uba nate. Sananu na moy anina ada tawronggadaba irangdo as ai khalaga sum I haigala eda. Aro lairik parambadu Sananu da fat yenglai. Sayalina oiroidabada kok thadaranu kit ibema. Sananu na karigi oidabano taw hatpa wa hairakanu ko. Arona ibema nangse ko na yanglen asang tuda aigi khungpak achauba sinane dik amtang kautharadi nang gyan do popop tani ne ko nang ngasi. Sananu na yari ibema aigi wakhal sida kalapro kaino nangse. Arona hahayo amuktabu no ki he nangi wakhal du da kalak toiba. Ibema kalak panate ngagliba nang mungak panupi se malem prithibi sida ani suram gadra kaina su khanjari bani aidi. Sayalina yare he noyani gido marai tarakadore. Arona taroi nangna kibiruna adugi. Sayalina Sananu haigumbadana nang atangi wakhaldo thadoklo. Richardna nangbu yam nungsijai kaino mangonda lepana nangi tungi punsida yaifaba oigani. Arona loksita khajana thiba khudita mangjong chongba laichinda ten kapa uttagi haiba leidaine praman yamna kanadaba thabak tawbagi. Sananu na mamit pairap Aromika da yengi. Mawalaw da kay Aromika di adumang makatarai. Sana nangi wakhaldo aidi appreciate sung tawde. Imanabi oirasu ay sawningi. Kaygumba atangse noi chega koinadaba oiramati khanba yaba adudi nate
hek pokminaba nachega khangnariba nupadubu munni kaina phana nungshirasu nachegi nupane sacrifice tawthoko ha aina ta tawbani he atangdo sananuna is adumaina di hainuda aina manipurda hek thokhibaga atangda thoklauna chensinkradi nangangni do ha thajadana chenkhibaduda nang wakhal macha macha yam khani ne arona oibema wakhal macha macha di haujiktagi hauna yam khalle aidi sananuna ai khaliba nangde arona atangna metric tharamdai dagini haidaine kuinai haido sananu haibagum mangak tu nomi aromikana amuk makha tarai adudi khalune atang 12 loire graduate loire yam drabada chahi manga taruk ti sure bako asukuina nungsinaraga atangda nangna laisinkradi noi chena kaiga do thamoi do mana nangonda waroga da mayam do khanbada ai hojik dai mamleko sananuna taningak tra daidina nangsibu khoise ga lona pawga phaunarabo adu yamna nangna magi michang changli dubu arona hoine he adumai khalasu kaidi sananuna thausadana aromikadi mamai onthokuna lairik pakre sananu di mamit paina asawbagi saktamga loinana aromikada yengi asomdana amana mathanta propok chaksaduna khangli asomdana amuhana lapthongna roi khanbagi harawbagi ngamkhai leinadri nungsiba thawai oiba mana inakta lengdana leirabada pukning wakhalsu kayada lumligaba numidangi matamni mayam pulap chak chari santlena awad apa yengli santlensu mayumgumna khanjare imungi thabak ingkhang ayamba mana honajare loyana chak chana chana bema nangsu charodana santlena hoi kaka ado keke awad apa hapam khoge kaka loyana ai gidi yare ko nandom jaga nokpaga gi hangbiu ritana ai gidi kaisu hapira anu yare ko santlena atang nangidi atangna kangho khara apamo atangda kangho hapiraga santlensu phamduna chak chaba howi loyana atang nang hojik chahi so angang natre makhata na study tawkhige haibra natraga kaidogige ba atangna sum part time job oina amadi tawsira khaline loyana part time job haiba part time job natrasu amadi tawsinaba tawsi tawdabasu yadabani kadai da kari tawba yage haido nangsu khara thi humdana tawko atangna aigi kokta sina thagwang bathabakti oithoklaroi ko ritana adumaina nasana nasabu adum hanthana khajau ko nangdi atangna hanthana khanbagi wanati asengbudo haibani loyana government gi natrabasu private ki orasu yaine santlena kaka ai kainom ta haigena loyana hayune ichabu kari haininge santlena hujikse Hyundai company ki manager ki post lawbagi form thari qualification su graduate ni hai ado private ki oirasu aina sise atangbu try to hanikba khanba khandaba dudi lucky wa tare sum yokshin badi pawra haina khale loyana yam phaba wani ne adudi khanba khandaba di tokro yokshin badi fai kaino atang nangdi kai khaliba atangna sum try to shin badi yabujani ko chak ising chaba thakpa loire atang su santlena thabak loiba ngaibo oina chak tokpagi tumsinba nungai traduna tv yengli loya su yengli rita su pulap santlena chakhonggi thabak loisilaga ma su changlai loyana nandom chase be manang leibadagi maharani ole he taurise santlen nokfe tawi ritana ichanu pi lejarena aisu khara nungai jabani ne bema chalo utha jaruro waramlani santlena hoi nomcha Pamlambadagi santlen hogatuna chatpa howi atangna iche aigi famungdo amta thabiramo santlena hoi ritana nasagi famungdu fawbudi thajaba yabani ibungo nangsu nache sida amu pakon sidrasu atangna mamada yenglai aingonda amu tarabra ai ta tumjarurage he khutta pairambari mutu table da thanamlaga mathakta prap ka khalai atangsu santlena atangi phamung thabiri atangsu makholga thokhandana tabli jangsinduna tunglomdagi santlen bu tapna konsili ima khangi he asi haiduna mamaidu fatlai thorai atangna sumaina famga sembi basidi wakhalama bu khalida santlena kankhal yemna nangdi khalakini ko yam khalakini ba atangna hoye khanjaiye asi haiduna amuksu tap hekta konsili santlena atang thado ba atangna kaigi thadok toiba thadoina aide sungtha thadok laroi matagum chejet hekta konsili wang chawkhraba atangna konbadadi santlen machi lengba faw ngamdre